Manipurda pokpadagi sahi mga fawagi manungda layba angangsing hayeng nomaizing numit June getang kungani pandagi hauna polio hidak pithaknaba sem saba loikre. Campaign asigi manungda Manipur gi oina angang lak aniga lising marfuga mapanga satreka humputaraga mari hidak pithaknaba pandam thamli. Numida sida hidak pithak hogdaba angang sing mathangi numit ninida yumthong sangduna hidak pithakani hari. Hiram masiga mari lainana Family Welfare ge Director N Vino Singana Fongdokibada kumsi sahigi akanaba thaurang oina Relief Camp Singda Polio Booth hangdoktuna Angang Sing Polio Hedak Pithakani to drop off life every child haiba hiramda pangthokkodoriba thauram masigidamak Polio Hedak Pithakpa Booth lising aniga sanipanga marfu taragani pan hangdokani masida volunteer lising taraga mathoiga samngaga marfugani thoi supervisor samngaga marfu sizinagani masida mama mapa oibasingna makoya angang sing puthoraktuna hidak pithaknabasu appeal torkli